ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯥ ꯌꯥꯝꯅ ꯈꯟꯕꯤ ꯊꯥꯔꯣ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯟ ꯑꯃꯗꯅꯤ ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯔꯣ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯗꯨꯅ ꯂꯩ꯫ ꯃꯧꯄꯥ ꯅꯨꯄꯥ ꯇꯣꯝꯕꯅ, "ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯋꯥꯕꯅ ꯁꯤꯗꯣꯔꯦ ꯇꯧꯔꯤꯁꯦ." "ꯅꯪꯗ ꯅꯠꯇꯦꯀꯣ, ꯑꯩꯁꯨꯅꯤ, ꯌꯥꯝ ꯋꯥꯔꯤꯕꯖꯥꯠꯅꯤ꯫ ꯋꯥꯕꯗ ꯅꯠꯇꯅ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ." "ꯏꯆꯦꯁꯨ ꯂꯥꯝꯃꯦ, ꯑꯗꯨꯗꯤ ꯌꯨꯝꯗ ꯀꯥꯔꯁꯦ ꯏꯆꯦ." ꯊꯥꯔꯣꯅ, "ꯁꯤ ꯌꯥꯝꯗ꯭ꯔꯤꯁꯤꯗꯤ, ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯀꯥꯔꯁꯦ." "ꯑꯁ, ꯁꯤ ꯈꯛꯇꯁꯤꯒꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯅꯕꯗꯣ ꯇꯟꯗ꯭ꯔꯣ?" "ꯑꯗꯨꯕꯨꯗꯤ. ꯑꯗꯨꯅꯦ, ꯋꯥꯔꯕꯁꯨ ꯋꯥꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯝꯕꯁꯤꯅ ꯌꯥꯝ ꯐꯩꯀꯣ." "ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯥꯅꯅꯕ ꯈꯔ ꯄꯨꯔꯛꯄ ꯌꯥꯔꯤꯄꯣꯠꯅꯤ." "ꯏꯃꯥꯗꯣ ꯊꯕꯛ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯁꯪꯉꯝꯃꯣꯏ, ꯑꯗꯨꯒꯤꯅꯤ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯣꯝꯗꯗꯤ ꯁꯤꯗꯣꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯗꯤ ꯐꯒꯗꯕꯅꯤ." "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ." "ꯑꯁ, ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯋꯥꯔꯦ ꯏꯆꯦ." "ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯛꯑꯒꯅꯦ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯔꯣ." "ꯆꯥꯅꯤ, ꯏꯟꯖꯥꯡ ꯍꯥꯎꯔꯝꯗ꯭ꯔꯗꯤ." "ꯍꯥꯎꯅꯤꯗ, ꯀꯩꯗꯧꯕꯩ ꯍꯥꯎꯔꯣꯏꯗꯣꯏꯅꯣ?" "ꯑꯁ, ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯌꯥꯔꯣꯏꯗ. ꯏꯃꯥꯅ ꯈꯪꯅ ꯑꯗꯨꯝ ꯊꯣꯡꯉꯝꯃꯗꯕꯅꯤ ꯍꯥꯎꯅ." "ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩ ꯍꯥꯏꯅꯤꯅꯦ." "ꯌꯥꯔꯦ ꯌꯥꯔꯦ, ꯌꯥꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯊꯦꯡꯉꯕꯅꯤ, ꯊꯨꯅ ꯂꯣꯏꯁꯤꯜꯂꯁꯤ." "ꯍꯣꯏ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯂꯧ ꯁꯨꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯗꯨ ꯁꯨꯃꯥꯡꯗ ꯐꯤ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤ ꯂꯥꯛꯄꯗꯨ ꯎꯕꯗ, "ꯅꯣꯏ ꯑꯅꯤ ꯍꯜꯂꯛꯑꯦꯗꯅ?" "ꯍꯣꯏ ꯃꯥ, ꯏꯔꯨꯖꯔꯔꯣ, ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯅꯕ." ꯃꯆꯥꯅꯨꯄꯤ ꯊꯥꯔꯣꯅ, "ꯏꯃꯥ, ꯆꯥꯛꯇꯤ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ?" "ꯆꯥꯛꯄꯨꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯦꯗ." ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯅ, "ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯏꯃꯥ?" "ꯎꯇꯤ ꯑꯃ ꯊꯣꯡꯉꯦ, ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯦ." "ꯑꯩꯅ ꯉꯁꯥꯏꯅ ꯍꯧꯔꯝꯅꯤ ꯍꯥꯏꯗ꯭ꯔꯣ, ꯏꯃꯥꯅ ꯍꯥꯎꯅ ꯊꯣꯡꯉꯝꯒꯅꯤꯅ." "ꯀꯩꯅꯣꯅꯦ ꯅꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯗꯨꯅ?" "ꯏꯕꯨꯡꯉꯣꯅꯅꯦ ꯉꯁꯥꯏ ꯏꯟꯖꯥꯡ ꯍꯧꯔꯝꯗ꯭ꯔꯗꯤꯅ ꯄꯥꯈꯠꯂꯤꯕ." "ꯍꯥꯎꯅꯤ ꯍꯥꯎꯅꯤ, ꯏꯃꯥꯅꯅꯦ ꯍꯥꯎꯅ ꯊꯣꯡꯉꯕꯅꯤ." "ꯑꯁ, ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯕꯣ ꯑꯩꯗꯤ, ꯏꯔꯨꯖꯕ ꯆꯠꯂꯦ ꯑꯩ." ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯣꯅ, "ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗ ꯂꯣꯏꯔꯕꯅꯤ." "ꯑꯣ, ꯃꯗꯨ ꯈꯪꯗꯅꯅꯦ ꯏꯃꯥꯅꯁꯨ ꯂꯣꯏꯅ ꯊꯤꯔꯒ ꯊꯝꯃꯕꯅꯤ." "ꯏꯃꯥꯗꯤ ꯆꯥꯔꯕꯣ?" "ꯅꯣꯏ ꯌꯥꯎꯗꯅ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ?" "ꯑꯩꯁꯨ ꯏꯕꯨꯡꯉꯣ ꯂꯣꯏꯕꯒ ꯂꯨꯖꯔꯒꯦ." "ꯍꯥꯄꯨ ꯁꯦꯡꯕꯗꯤ ꯂꯣꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ?" "ꯂꯣꯏꯗꯕꯤꯗ ꯏꯕꯨꯡꯉꯣꯅ ꯆꯠꯂꯁꯦꯅ ꯑꯃꯨꯛꯇꯣꯏꯕ, ꯑꯩꯅ ꯅꯝꯗꯅ ꯂꯣꯏꯁꯤꯟꯁꯦꯅ ꯂꯣꯏꯁꯤꯜꯂꯝꯃꯕꯅꯤ." "ꯐꯔꯦ ꯐꯔꯦ." ꯊꯥꯔꯣ ꯂꯩꯈꯣꯝ ꯇꯩꯕ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩ꯫ ꯃꯃꯥꯅ, "ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯕꯛ ꯑꯃ ꯂꯩꯀꯣ." "ꯀꯩ ꯊꯕꯛꯅꯣ ꯏꯃꯥ?" "ꯉꯁꯥꯏꯅꯦ ꯅꯅꯦ ꯂꯥꯛꯑꯝꯕꯅꯤ." "ꯏꯅꯦꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ?" "ꯅꯪꯒꯅꯦ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯅꯕ ꯍꯥꯏꯔꯝꯕꯅꯤ." "ꯍꯧꯔꯛꯑꯅꯤ ꯑꯃꯨꯛ?" "ꯀꯩꯅꯣ ꯍꯧꯔꯛꯄ ꯍꯥꯏꯗꯤ? ꯍꯣꯔꯦꯟꯅꯦ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯈꯨꯜꯗ." "ꯁꯤꯜꯂꯤꯅꯦꯅ ꯃꯊꯣꯡ ꯆꯥꯕꯗꯤ ꯑꯃꯇ ꯑꯣꯏꯔꯝꯃꯣꯏꯅꯦ." "ꯑꯗꯣ ꯌꯦꯡꯊꯣꯛꯄꯗꯤ ꯌꯥꯏꯗꯅ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯌꯥꯏ." "ꯑꯗꯨꯅꯤ. ꯑꯗꯣ ꯃꯤꯕꯨ ꯀꯃꯥꯏ ꯇꯧꯋꯦ ꯍꯥꯏꯒꯦ?" "ꯃꯤꯕꯨꯗꯤ ꯌꯥꯝꯅ ꯐꯩ, ꯅꯤꯁꯥꯒ ꯑꯃꯠꯇ ꯆꯥꯗꯦ, ꯃꯔꯜ ꯃꯊꯨꯝ ꯂꯧꯁꯤꯡꯒ ꯌꯥꯝꯅ ꯂꯩꯕꯅꯤꯅꯦ." "ꯁꯨꯕ ꯅꯣꯝꯕꯗꯤ?" "ꯁꯨꯕꯁꯨꯅꯦ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯔꯤꯕꯅꯤꯅꯦ." "ꯑꯗꯣ ꯃꯁꯛꯇꯤ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯁꯦ?" "ꯑꯣ, ꯅꯅꯦꯅꯅꯦ ꯔꯥꯁꯤ ꯂꯩ ꯍꯥꯏꯔꯝꯕꯅꯤ." "ꯐꯖꯕ ꯅꯠꯇꯕ ꯔꯥꯁꯤ ꯂꯩꯕ?" "ꯐꯖꯒꯦꯔꯥ ꯔꯥꯁꯤ ꯂꯩꯒꯦꯔꯥ ꯊꯤꯒꯦꯔꯥ ꯑꯃ ꯐꯪꯉꯗꯤ ꯌꯥꯔꯦ. ꯆꯍꯤ ꯃꯇꯥꯗꯨꯒ ꯍꯧꯖꯤꯛꯄꯨ ꯈꯟꯕ ꯌꯥꯕ ꯃꯇꯥꯡꯂꯣ ꯅꯪ?" "ꯀꯩꯅꯣ, ꯇꯞꯅ ꯍꯥꯏꯌꯨ, ꯃꯤ ꯇꯥꯅꯤꯌꯦ ꯏꯃꯥ." "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯤꯅ ꯇꯥꯔꯒ ꯐꯪꯗꯕ ꯃꯥꯅꯤ ꯈꯪꯉꯕ." "ꯅꯪꯒꯤ ꯅꯇꯧꯗꯨꯕꯨ ꯈꯪꯗꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯌꯥꯎꯔꯤꯒꯦ?" "ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ." "ꯑꯗꯨꯅꯅꯦ ꯉꯁꯤꯒꯤꯗꯨꯗꯤ ꯌꯥꯒꯗꯕꯅꯤ. ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯈꯤꯒꯦ." ꯇꯟꯖꯥꯗꯨꯗ ꯃꯧꯄꯥ ꯅꯨꯄꯥꯁꯨ ꯍꯜꯂꯛꯇꯨꯅ, "ꯏꯆꯦ, ꯑꯩ ꯂꯣꯏꯔꯦ. ꯏꯃꯥ, ꯑꯗꯨꯗꯤ ꯀꯨꯏꯔꯣꯏ, ꯑꯩ ꯐꯠ ꯂꯨꯖꯔꯛꯑꯒꯦ." "ꯍꯣꯏ ꯍꯣꯏ." ꯇꯣꯝꯕꯅ, "ꯏꯆꯦ, ꯀꯨꯏꯔꯛꯀꯅꯨꯀꯣ, ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ." "ꯍꯣꯏ ꯍꯣꯏ." ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯣ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯅꯥꯛꯇ ꯂꯩꯗꯨꯅ, "ꯈꯔ ꯐꯖꯅ ꯀꯦꯔꯒ ꯊꯣꯛꯎ." "ꯐꯖꯔ ꯂꯩꯔꯕ ꯑꯩꯕꯨ ꯀꯩ ꯀꯦꯗꯣꯏꯅꯣ ꯏꯃꯥ?" "ꯑꯣ, ꯐꯖꯔꯕꯁꯨ ꯂꯤꯔꯤꯗꯣ ꯅꯧꯕ ꯃꯥꯟꯅꯅꯕ." "ꯇꯥꯅꯤꯡꯗꯦꯀꯣ, ꯌꯥꯝ ꯂꯤꯕꯗꯧꯅ." "ꯑꯣ, ꯅꯪꯅꯗꯤꯅꯦ ꯋꯥꯈꯜꯗ ꯅꯧꯔꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ." "ꯌꯥꯝ ꯉꯥꯡꯖꯔꯛꯁꯅꯨ, ꯇꯟꯒ ꯇꯟꯕꯒ ꯀꯣꯛ ꯇꯣꯛꯊꯣꯛꯁꯅꯤ." "ꯅꯠꯇꯦ, ꯅꯪꯕꯨ ꯅꯇꯣꯝꯇ ꯊꯣꯛꯀꯦ ꯍꯥꯏꯔꯣ?" "ꯑꯁ, ꯏꯇꯣꯝꯇ ꯊꯣꯛꯄꯒ ꯇꯜꯂꯤꯗ."
ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯒ ꯊꯣꯛꯑꯁꯤꯔꯥ? ꯑꯩꯒꯤ ꯅꯨꯄꯥ ꯎꯅꯕꯗ ꯏꯃꯥ ꯀꯃꯥꯏ ꯌꯥꯎꯒꯦ ꯍꯥꯏꯅꯣ? ꯍꯣꯏꯅꯦꯍꯦ, ꯏꯔꯥꯡꯗꯤ ꯏꯃꯥꯅ ꯍꯦꯜꯂꯤ. ꯅꯇꯣꯝꯇ ꯊꯣꯛꯄ ꯇꯜꯂꯦ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯅꯤꯅꯦ. ꯑꯣ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯉꯛꯑꯅꯨ. ꯅꯇꯣꯝ ꯆꯠꯇꯥꯔꯦ ꯑꯗꯨꯗꯤ. ꯂꯥꯏꯖꯍꯧꯗꯣꯏꯅꯤ. ꯇꯣꯝꯕꯤꯅ ꯊꯣꯛꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯕꯗ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯃꯥꯒꯤꯗ ꯑꯗꯨꯝ ꯊꯣꯛꯃꯤꯟꯅꯔꯨꯏꯗꯨꯗꯤ. ꯍꯣꯏ. ꯑꯁꯨꯝꯅ ꯊꯔꯣ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯏ. ꯂꯥꯏꯖꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯕꯅꯤ, ꯅꯪꯅ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ. ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯨꯔꯕ ꯑꯗꯨꯒꯤꯅꯤ. ꯍꯟꯗꯛꯀꯤꯁꯤꯅ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ? ꯈꯪꯗꯦꯗ, ꯑꯩꯈꯣꯏꯅꯤꯅ ꯁꯤꯜꯂꯛꯄꯅꯤ. ꯅꯪꯒꯤ ꯅꯨꯄꯥ ꯈꯨꯈꯟꯁꯤꯒ. ꯑꯗꯨꯅꯤ, ꯃꯁꯥꯅ ꯑꯗꯨꯅꯤ ꯀꯥꯏ. ꯑꯩꯁꯨꯅꯦ ꯏꯁꯥ ꯏꯇꯣꯝꯇ ꯈꯜꯂꯤꯅꯤ. ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯨꯄꯥ ꯑꯁꯨꯛ ꯌꯥꯝꯅ ꯈꯜꯂꯤꯁꯦ ꯍꯥꯏꯗꯅ. ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯒꯦ? ꯐꯩꯌꯦ, ꯊꯕꯛ ꯁꯨꯕ ꯀꯜꯂꯤ, ꯃꯔꯜ ꯂꯩ, ꯅꯤꯁꯥ ꯆꯥꯗꯦꯌꯦ. ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ. ꯈꯪꯗꯦꯗ, ꯎꯅꯔꯒ ꯈꯪꯉꯅꯤ. ꯂꯥꯛꯄꯨ ꯂꯥꯛꯑꯖꯥꯠꯂꯣ? ꯇꯨ, ꯑꯥꯗ ꯂꯩꯔꯤꯁꯦ ꯃꯥꯟꯗ꯭ꯔꯣ? ꯃꯥꯜꯂꯤꯅꯦ. ꯃꯁꯥꯁꯨ ꯅꯥꯜꯂꯤ. ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ. ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ. ꯂꯥꯏꯖꯅ, ꯑꯗꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯒꯦ. ꯑꯁꯨꯝꯅ ꯊꯔꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯅꯨꯄꯥ ꯑꯗꯨꯅ, ꯊꯔꯣ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯊꯔꯣꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯑꯧ, ꯃꯥꯅꯦ. ꯁꯣꯝꯅ ꯇꯥ ꯊꯧꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯍꯣꯏ, ꯃꯥꯅꯦ. ꯊꯔꯣ ꯋꯥꯈꯜꯗ ꯃꯇꯣꯝꯇ ꯈꯜꯂꯤ. ꯃꯁꯛꯁꯤꯗ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ. ꯁꯤꯗꯕꯨ ꯔꯥꯁꯤ ꯂꯩ ꯀꯥꯏꯅ. ꯊꯧꯕꯅ, ꯁꯦ, ꯀꯩꯅꯣ ꯁꯤꯕꯣ? ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯛꯄꯅꯤ, ꯅꯪꯅ ꯆꯥꯅꯅꯕ. ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ. ꯊꯧꯕ ꯃꯣꯃꯣꯟ ꯇꯧꯅ, ꯊꯔꯣꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯅ. ꯇꯥ ꯊꯧꯕꯁꯨ ꯐꯖꯩꯗ. ꯊꯧꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩ. ꯊꯔꯣꯅ, ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ. ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯕ ꯅꯠꯇ꯭ꯔꯤꯅ. ꯍꯣꯏ, ꯑꯗꯨ ꯊꯔꯣ, ꯏꯕꯥꯅꯤꯒꯤ ꯃꯤꯡꯁꯤ ꯌꯥꯝ ꯆꯥꯅꯩ. ꯊꯧꯕ ꯊꯔꯣ. ꯊꯔꯣ ꯌꯥꯝ ꯍꯩꯅꯗꯅ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯏ, ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯍꯣꯏ, ꯆꯥꯅꯩꯌꯦ. ꯊꯧꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯑꯗꯣ ꯇꯥ ꯊꯧꯕ, ꯑꯩꯈꯣꯏ ꯆꯪꯉꯒꯦ. ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯄꯗꯁꯨ ꯉꯥꯏꯔꯤ? ꯇꯨ, ꯑꯥꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯒꯤ ꯊꯕꯛ ꯌꯥꯝꯅ ꯊꯨꯕ ꯑꯃ ꯂꯩꯍꯧꯕ ꯑꯗꯨꯒꯤꯅꯤ. ꯍꯣꯏ, ꯊꯕꯛ ꯑꯊꯨꯕ ꯂꯩꯍꯧꯋꯦ ꯍꯥꯏꯔꯕꯅꯤꯅ. ꯍꯣꯏ ꯇꯥ ꯊꯧꯕ, ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ. ꯃꯊꯪ ꯑꯃꯨꯛ ꯐꯖꯅ ꯊꯦꯡꯅꯔꯁꯦ. ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯒꯅꯤ? ꯑꯩꯈꯣꯏ ꯏꯅꯦꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ. ꯍꯣꯏ, ꯑꯗꯨꯗꯤ ꯇꯥ ꯊꯧꯕ, ꯑꯩ ꯆꯪꯉꯒꯦꯀꯣ. ꯑꯁꯨꯝꯅ ꯊꯔꯣꯒ ꯂꯥꯏꯖꯒꯗꯨ ꯍꯜꯂꯛꯂꯝꯃꯤ. ꯂꯝꯕꯤꯗ ꯂꯥꯏꯖꯅ, ꯄꯥꯝꯖꯔꯕ ꯅꯪꯕꯣ? ꯀꯥꯏꯗꯩ ꯄꯥꯝꯕꯅꯣ? ꯀꯩꯅꯣ, ꯑꯁꯤꯁꯨ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯕꯣ? ꯄꯥꯝꯗꯦ. ꯃꯈꯣꯏ ꯑꯅꯤ ꯊꯔꯣꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯆꯥ ꯍꯜꯂꯛꯄ ꯎꯕꯗ, ꯎꯅꯔꯛꯑꯕ ꯅꯠꯇ꯭ꯔꯣ? ꯀꯃꯥꯏ ꯇꯧꯏ? ꯊꯔꯣ ꯊꯧꯕꯅ ꯄꯤꯔꯝꯕ ꯁꯤꯡꯖꯨꯗꯨ ꯃꯃꯥꯗ ꯂꯪꯁꯤꯜꯂꯛꯇꯨꯅ, ꯁꯦ, ꯀꯩꯅꯣ ꯁꯤꯕꯣ? ꯁꯤꯡꯖꯨꯒ ꯕꯣꯔꯥꯒꯅꯦ ꯍꯥꯏꯕꯅꯤ. ꯇꯣꯝꯕꯤ ꯅꯣꯛꯇꯨꯅ, ꯅꯨꯄꯥꯗꯨꯅ ꯂꯩꯔꯝꯃꯤꯔꯣ? ꯍꯣꯏ. ꯑꯣꯟꯊꯣꯛꯅ ꯋꯥ ꯈꯪꯈ꯭ꯔꯦꯗ. ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ? ꯍꯩꯅꯗꯕ ꯃꯤꯅ ꯄꯤꯕꯗꯣ ꯑꯩ ꯆꯥꯔꯣꯏ. ꯀꯩꯅꯣꯅꯦꯍꯦ, ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯕ꯭ꯔꯣ? ꯀꯃꯥꯏ ꯄꯥꯝꯗꯣꯏꯅꯣ? ꯏꯃꯨꯡ ꯃꯈꯩ ꯃꯁꯛꯇꯨꯒ ꯍꯩꯅꯗꯦ ꯍꯥꯏꯕ ꯑꯩ. ꯔꯥꯁꯤ ꯂꯩ ꯍꯥꯏꯗꯨꯗꯤ. ꯀꯥꯏꯗꯩ ꯔꯥꯁꯤꯅꯣ? ꯏꯊꯤ ꯊꯤꯕꯗꯨꯗ. ꯍꯩꯃꯥ, ꯁꯤ ꯊꯣꯛꯑꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯉꯕꯅꯦꯕ. ꯑꯅꯤꯔꯛ ꯁꯨꯅ ꯊꯦꯡꯅꯧ ꯎꯅꯧꯅ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯍꯩ, ꯃꯨꯕꯗꯨꯅ ꯌꯥꯕ ꯅꯠꯇꯦꯅꯦ. ꯃꯤꯗꯨ ꯐꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯑꯁ, ꯏꯃꯥ! ꯐꯕ, ꯂꯩꯃꯤꯟꯅꯕ, ꯆꯥꯅꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯔꯨ ꯑꯣꯏꯔꯤꯁꯦ? ꯅꯨꯄꯥꯅ ꯍꯦꯟꯅ ꯐꯖꯕꯅ ꯌꯥꯗꯕꯅꯤ. ꯅꯨꯄꯤ ꯑꯩꯈꯣꯏꯅꯅꯦ ꯍꯦꯟꯅ ꯐꯖꯕꯗꯨꯅ ꯐꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ. ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯣ ꯌꯦꯡꯕ ꯌꯥꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ. ꯍꯩ, ꯌꯦꯡꯕ ꯌꯥꯗꯕꯗꯨꯗꯤ ꯅꯅꯦꯅꯗꯤ ꯀꯩꯁꯨ ꯁꯤꯜꯂꯛꯑꯣꯏꯅ. ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯑꯐꯕ ꯈꯛꯅ ꯌꯥꯕꯁꯨ ꯅꯠꯇꯦ. ꯃꯁꯛ ꯈꯔ ꯌꯦꯡꯕ ꯌꯥꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯃꯔꯨꯅꯤ. ꯑꯩꯁꯨ ꯍꯦꯛꯇ ꯃꯌꯥꯝ ꯐꯖꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ. ꯃꯥꯒꯤ ꯃꯁꯛꯇꯨꯗꯤ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯛ ꯊꯣꯡꯉꯒ ꯄꯤꯖꯅꯤꯡꯒꯗꯕ ꯃꯥꯟꯗꯦ. ꯅꯪꯅ ꯊꯣꯡꯕ ꯇꯜꯂꯒꯅ ꯃꯥ ꯀꯣꯛ ꯊꯣꯡꯍꯜꯂꯨ. ꯃꯥꯅ ꯊꯣꯡꯕꯗꯨꯁꯨ ꯑꯩ ꯆꯥꯅꯤꯡꯗꯦ. ꯑꯁ, ꯌꯥꯔꯔꯣꯏꯗ ꯅꯪꯒꯤꯁꯤꯗꯤ. ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ. ꯍꯩ, ꯁꯨꯝ ꯂꯩꯃꯤꯟꯅꯔꯒ ꯐꯖꯔꯛꯀꯗꯕꯅꯤ. ꯃꯁꯛ ꯍꯥꯏꯕꯗꯨꯗꯤꯅꯦ ꯎꯔꯒ ꯐꯖꯔꯛꯀꯅꯤ. ꯑꯣ, ꯑꯗꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ. ꯍꯩ, ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯊꯤꯕ ꯅꯨꯄꯥꯁꯤꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯑꯝꯇ ꯈꯪꯗꯕ ꯇꯥꯔꯦ. ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯂꯧꯖꯖꯅꯤ ꯑꯗꯨꯝ. ꯃꯁꯤ
ꯈꯪꯗꯦ ꯏꯃꯥ ꯊꯣꯛꯄ ꯍꯥꯏꯗꯣꯀꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖ ꯏꯃꯥ ꯅꯠꯇꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯁꯤꯕꯨ ꯅꯨꯄꯥꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯒꯦ ꯌꯥꯝꯅ ꯊꯤꯕꯕꯨꯗꯤ ꯅꯠꯇꯦꯗ ꯏꯃꯥ ꯃꯥꯅ ꯃꯨꯏ ꯀꯥꯏ ꯍꯥꯏꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯨꯔꯒꯦꯕ ꯏꯃꯥ ꯍꯣꯏ ꯈꯔꯕꯨꯗꯤ ꯃꯨꯏ ꯈꯔ ꯃꯨꯏꯌꯦꯕ ꯑꯗꯣ ꯏꯃꯥ ꯃꯨꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯨꯄꯥꯅꯤ ꯋꯥꯡ ꯆꯥꯎꯏ ꯃꯁꯥ ꯅꯥꯜꯂꯤ ꯃꯤꯁꯨ ꯑꯗꯨꯝ ꯐꯕ ꯃꯥꯜꯂꯤ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯊꯔꯣꯅ ꯌꯥꯝꯅ ꯈꯟꯕꯁꯤꯗ ꯑꯩꯅ ꯈꯪꯉꯕ ꯃꯥꯅ ꯈꯔ ꯍꯦꯟꯖꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯔꯣꯁꯦ ꯅꯨꯄꯥ ꯌꯥꯝ ꯈꯜꯂꯤ ꯅꯠꯇꯦ ꯃꯥꯕꯨ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩꯅꯁꯨ ꯃꯌꯥꯝ ꯍꯥꯏꯕꯅꯤ ꯏꯃꯥ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯁꯤꯗ ꯅꯨꯄꯥ ꯁꯨꯝ ꯈꯟꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯍꯦꯛ ꯈꯣꯏꯗꯥꯖꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯦꯞꯅꯔꯕ ꯏꯃꯥ ꯃꯊꯪꯒꯤ ꯆꯍꯤꯗ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯈꯔ ꯋꯥꯠꯂꯤꯅꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯪ ꯂꯩꯔꯤꯉꯩꯁꯤꯗꯅꯦ ꯑꯃꯁꯦ ꯅꯝꯗꯅ ꯃꯌꯨꯝ ꯄꯥꯜꯍꯜꯍꯧꯁꯤꯀꯣ ꯍꯣꯏ ꯏꯃꯥ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯔꯣꯗꯨ ꯃꯥꯡꯒꯣꯜꯗ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯏꯃꯥ ꯅꯅꯦ ꯊꯣꯏꯕꯤ ꯍꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯁꯤꯟꯒꯦꯅ ꯆꯠꯂꯨꯕꯅꯤ ꯄꯩꯁꯥ ꯂꯧꯕꯕꯨꯗꯤ ꯌꯥꯝ ꯀꯨꯏꯕ꯭ꯔꯣ ꯑꯣ ꯉꯥꯏꯍꯥꯛꯁꯨ ꯐꯝꯃꯒꯅꯦ ꯋꯥꯔꯤ ꯁꯥꯗꯣꯛꯎꯔꯕ ꯉꯥꯏꯍꯥꯛ ꯀꯥꯏꯅ ꯉꯥꯏꯍꯥꯛꯇꯅꯤ ꯀꯩꯅꯣ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯂꯪꯆꯥꯛ ꯆꯥꯛꯏꯁꯦ ꯑꯝꯇ ꯆꯥꯛꯄ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯂꯥꯛꯑꯁꯤꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯂꯣꯏꯗꯣꯔꯦ ꯐꯔꯦ ꯐꯔꯦ ꯂꯣꯏꯕꯨ ꯂꯣꯏꯗꯧꯔꯗꯤ ꯌꯥꯝ ꯐꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯀꯩꯅꯣ ꯅꯅꯦ ꯊꯣꯏꯕꯤꯅ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ ꯅꯨꯄꯥꯒꯤ ꯋꯥꯔꯣ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛ ꯊꯨꯅ ꯋꯥꯈꯜ ꯇꯥꯔꯦꯗ ꯅꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯕꯨ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯀꯔꯤꯕꯨ ꯂꯩꯒꯦ ꯃꯔꯨ ꯑꯣꯏꯕ ꯋꯥꯅꯤꯅꯦ ꯃꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅꯤ ꯃꯥꯅ ꯑꯃꯨꯛꯇꯪ ꯎꯅꯅꯕ ꯍꯥꯏꯔꯛꯏꯕ ꯃꯊꯣꯡ ꯆꯥꯔꯝꯃꯣꯏꯗ ꯏꯃꯥ ꯑꯗꯣ ꯌꯦꯡꯕꯗꯤ ꯌꯥꯏꯗꯅ ꯑꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ ꯃꯊꯣꯡ ꯆꯥꯔꯝꯃꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯗꯣꯏꯅꯣꯃꯦ ꯀꯃꯥꯏ ꯐꯪꯗꯣꯏꯅꯣꯕ ꯑꯁ ꯑꯗꯨꯝ ꯐꯪꯖꯅꯤ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯀꯅꯥꯅꯅꯣ ꯍꯥꯏꯔꯛꯇꯣꯏꯁꯤ ꯅꯪꯉꯣꯟꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕ ꯅꯨꯄꯥꯁꯤꯡꯗꯤꯅꯦ ꯃꯆꯥꯕꯨ 2-3 ꯁꯨꯔꯝꯃꯅꯤ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯣ ꯅꯪꯒꯨꯝꯕ ꯃꯌꯥꯝꯗꯨꯅꯦ ꯑꯩꯈꯣꯏꯅ ꯊꯤꯗꯅ ꯁꯦꯝꯃꯤꯁꯦ ꯏꯃꯥ ꯍꯣꯏꯗꯨꯗꯤ ꯄꯥꯝꯗꯦꯕ ꯃꯊꯣꯡ ꯆꯥꯕꯁꯨ ꯑꯃꯠꯇ ꯁꯤꯜꯂꯛꯇꯦ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯗꯤ ꯐꯪꯉꯣꯏꯅꯦꯍꯦ ꯐꯪꯅꯤ ꯇꯨꯝꯃꯨꯔꯒ ꯅꯣꯡꯉꯥꯜꯂꯒ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯥꯗꯣ ꯄꯣꯞ ꯊꯥꯗꯔꯒ ꯊꯅꯝꯒꯗꯕ ꯅꯠꯇꯦꯅꯦ ꯐꯪꯗ꯭ꯔꯒꯅ ꯌꯨꯝ ꯄꯥꯟꯗ꯭ꯔ ꯂꯣꯏꯔꯦ ꯍꯩ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯗꯕ ꯐꯠꯇꯦ ꯀꯅꯥ ꯍꯥꯏꯅꯣ ꯄꯥꯟꯗꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯗꯅꯦ ꯊꯧꯑꯣꯏꯗꯕ ꯇꯧꯒꯅꯨ ꯄꯥꯝꯗꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝ ꯄꯥꯟꯗꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯉꯁꯤ ꯍꯌꯦꯡꯒꯤ ꯈꯛ ꯈꯟꯒꯅꯨ ꯋꯥꯈꯜꯗꯣ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯗꯨꯁꯨ ꯈꯔ ꯈꯜꯂꯨꯅꯤ ꯏꯕꯦꯝꯃ ꯏꯃꯥ ꯑꯩ ꯋꯥꯈꯜꯁꯦ ꯑꯝꯇ ꯏꯪꯅ ꯂꯩꯒꯦꯕ ꯃꯌꯥꯝꯅꯅꯦ ꯅꯨꯄꯥ ꯈꯟꯕꯗꯒꯤ ꯅꯪꯅ ꯈꯤꯠ ꯍꯦꯟꯖꯤꯟꯅꯤ ꯈꯪꯕ꯭ꯔꯥ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯏꯃꯥ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯃꯧꯄꯥ ꯅꯨꯄꯥ ꯇꯣꯝꯕꯗꯨ ꯊꯣꯛꯂꯛꯇꯨꯅ ꯏꯆꯦ ꯀꯩꯅꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦꯁꯦ ꯂꯤꯁꯨ ꯂꯤꯔꯕꯅꯤ ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯑꯩꯁꯨ ꯌꯨꯝ ꯄꯥꯅꯤꯡꯉꯕꯅꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯅꯤꯡꯉꯒ ꯑꯩꯅ ꯂꯤꯕ ꯇꯥꯍꯜꯂꯤꯕ ꯅꯨꯄꯤꯗꯨꯅ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒ ꯃꯥꯡꯒꯣꯟ ꯀꯥꯍꯜꯂꯛꯑꯣꯅ ꯍꯥꯏꯔ ꯂꯩꯔꯕꯅꯤ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯁꯨ ꯃꯌꯨꯝ ꯌꯥꯝꯅ ꯄꯥꯅꯤꯡꯉꯕ ꯍꯥꯏꯕꯗꯨꯅꯤ ꯏꯆꯦꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯁꯨꯡꯄꯥꯟ ꯄꯥꯅꯤꯡꯗ꯭ꯔꯕꯣ ꯃꯧ ꯑꯣꯏꯕꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯅ ꯍꯩ ꯅꯆꯦꯗꯕꯨ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯍꯧꯗꯣꯛꯎꯔꯤꯕꯗꯨꯕꯨ ꯑꯗꯨꯝ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ ꯅꯣꯏ ꯑꯅꯤꯁꯦ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯕ ꯃꯥꯒꯤꯗꯤ ꯍꯥꯏꯔꯨꯔꯒ ꯑꯁꯤ ꯍꯥꯏꯔꯛꯀꯅꯤ ꯏꯆꯦ ꯑꯩꯒꯤꯗꯤ ꯌꯨꯝꯁꯤꯗ ꯌꯥꯎꯑꯣꯡ ꯏꯜꯂꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯎꯑꯣꯡ ꯏꯅꯤꯡꯕ ꯅꯨꯄꯥꯗꯒꯅꯦ ꯑꯩ ꯂꯩꯒꯗꯕ ꯅꯠꯇꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯏꯆꯦꯅ ꯐꯖꯕ ꯌꯥꯝ ꯄꯥꯝꯃꯒꯅ ꯑꯩꯒ ꯇꯤꯟꯅꯕꯗ ꯐꯖꯕ ꯌꯥꯝ ꯂꯩ ꯏꯆꯦꯒꯤ ꯑꯃ ꯁꯦꯝꯕꯤꯔꯛꯑꯒꯦ ꯑꯉꯥꯡꯗ ꯂꯩꯗꯣꯏꯕ ꯑꯗꯨꯕꯨ ꯀꯩ ꯀꯥꯏꯒꯦ ꯃꯁꯛ ꯐꯖꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯀꯩ ꯀꯥꯏꯒꯦ ꯀꯥꯏꯅ ꯑꯩꯅ ꯍꯟꯕ ꯅꯨꯄꯥꯗꯨꯗ ꯂꯩꯔꯒ ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯉꯥꯡꯀꯅꯨꯀꯣ ꯃꯊꯣꯡ ꯆꯥꯕ ꯉꯥꯛꯇ ꯉꯥꯡꯉꯛꯑꯣ ꯏꯆꯦ ꯅꯨꯄꯤꯅ ꯆꯍꯤ ꯍꯟꯕꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅꯕꯅꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯅꯨꯕꯤ ꯑꯃ ꯂꯧꯔꯣꯗꯅ ꯑꯁ ꯑꯩꯈꯣꯏ ꯆꯦꯁꯤꯗꯤ ꯑꯩꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯀꯩꯅೋ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦꯁꯦ ꯌꯥꯝ ꯊꯨꯅ ꯃꯌꯨꯝ ꯄꯥꯟꯅꯅꯕ ꯇꯧꯀꯣ ꯆꯍꯤꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯩꯁꯨ ꯍꯥꯏꯔꯤꯁꯤꯗꯤ ꯌꯥꯔꯤꯕ꯭ꯔꯣ ꯁꯤꯕꯣ ꯑꯩꯈꯣꯏ ꯆꯦꯁꯤꯗꯤꯕ
ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯅꯨꯄꯥ ꯈꯜꯂꯒ ꯂꯩꯕ ꯃꯇꯝꯗꯧꯅ ꯍꯣꯏꯗ ꯏꯃꯥ ꯏꯆꯦꯁꯦ ꯄꯥꯟꯗꯕꯤꯗ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯂꯩꯖꯔꯁꯅꯨ ꯇꯥꯅꯤꯡꯗꯦꯗ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯏꯆꯦꯅ ꯄꯥꯝꯗ꯭ꯔꯗꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯆꯦꯁꯦ ꯃꯌꯨꯝꯗꯤ ꯄꯥꯅꯤꯡꯂꯤꯕꯅꯤꯅꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯑꯣ ꯑꯗꯨꯗ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯐꯪꯗꯕ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯉꯣ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯕꯅꯤꯗ ꯑꯣ ꯑꯗꯣ ꯅꯆꯦꯁꯤꯅ ꯈꯪꯗꯤꯌꯦ ꯁꯣꯝꯗꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯅꯕ ꯍꯥꯏꯌꯣꯅ ꯇꯛꯄꯗ ꯂꯣꯏ ꯍꯩ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯉꯤꯗꯨꯕꯣ ꯏꯃꯥ ꯅꯈꯣꯏꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯁꯨ ꯈꯪꯉꯤꯕ ꯁꯣꯝꯗꯅ ꯑꯔꯤꯕꯤ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯦ ꯑꯗꯨꯒ ꯅꯣꯏꯅ ꯏꯃꯥ ꯑꯩ ꯉꯥ ꯐꯥꯕ ꯆꯠꯂꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯗꯣ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯊꯣꯏꯕꯤꯗꯣ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯍꯩꯃꯥ ꯊꯣꯏꯕꯤ ꯏꯆꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯏꯆꯦꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯣ ꯆꯦꯡꯁꯤꯡꯁꯦ ꯐꯧ ꯈꯜꯂꯝꯃꯤꯕꯅꯤ ꯆꯦꯡꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯐꯖꯕꯅꯤ ꯑꯗꯣ ꯏꯆꯦ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯒꯅꯤ ꯑꯩꯅ ꯂꯥꯛꯏꯁꯤ ꯍꯩꯃꯥ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ ꯑꯣ ꯑꯩꯈꯣꯏ ꯊꯔꯣꯒꯤ ꯅꯨꯄꯥ ꯂꯩꯔꯦ ꯅꯨꯄꯥꯕ ꯂꯧꯁꯤꯡꯒ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯊꯔꯣꯗꯒꯤ ꯆꯍꯤ ꯑꯃꯃꯨꯛ ꯍꯟꯒꯅꯤ ꯌꯥꯝꯅ ꯍꯟꯒꯗꯕꯒ ꯅꯠꯇꯦ ꯅꯨꯄꯥꯒꯤ ꯃꯇꯥꯡꯁꯤ ꯏꯕꯦꯝꯃ ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯏꯆꯦ ꯃꯥꯕꯨ ꯑꯉꯥꯡꯂꯣ ꯑꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯩꯁꯦ ꯑꯣ ꯑꯐꯕ ꯅꯨꯄꯥꯁꯦ ꯅꯥꯟꯊꯣꯛꯍꯟꯕ ꯍꯧꯅꯗꯦ ꯏꯆꯦ ꯃꯥꯅꯤ ꯃꯥꯅꯤ ꯊꯕꯛ ꯁꯨꯕꯁꯨ ꯐꯈ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎꯁꯨꯅꯦ ꯃꯊꯟꯇꯅꯤ ꯄꯣꯛꯏꯁꯦ ꯃꯇꯣꯝꯇꯁꯨ ꯄꯣꯛꯄ ꯑꯣ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯄꯩꯁꯥ ꯄꯥꯏꯕꯗ ꯃꯌꯥꯝꯅꯅꯦ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯊꯔꯣꯅ ꯌꯨꯝꯗꯨꯗ ꯂꯩꯔꯨꯕ ꯃꯇꯝꯗ ꯃꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯒꯗꯧꯔꯤꯕꯅꯤ ꯏꯆꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯕꯩ ꯋꯥꯅꯤꯅꯦꯍꯦ ꯅꯨꯄꯥꯗꯨꯁꯨ ꯐꯈ꯭ꯔꯕ ꯂꯩꯀꯥꯏꯗꯨꯗ ꯐꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯛ ꯐꯕ ꯅꯨꯄꯥꯗꯨꯗꯤ ꯅꯥꯟꯊꯣꯛꯍꯟꯕ ꯍꯧꯅꯗꯦ ꯊꯣꯏꯕꯤ ꯑꯗꯨꯅꯤ ꯏꯆꯦ ꯃꯈꯣꯏꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕꯗ ꯂꯦꯝꯖꯅꯤꯡꯉꯥꯏꯅꯤ ꯃꯗꯨ ꯑꯣꯏꯔꯗꯤ ꯏꯆꯥꯅꯨꯄꯤꯅꯁꯨ ꯌꯥꯔꯛꯄ ꯌꯥꯏꯗ ꯑꯣ ꯁꯤꯗꯒ ꯌꯥꯗ꯭ꯔꯗꯤꯅꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯌꯥꯅꯤꯗ ꯌꯥꯅꯤꯗ ꯑꯗꯣ ꯉꯥꯏꯈꯣ ꯀꯩꯗꯧꯔꯦ ꯏꯆꯦ ꯃꯁꯛ ꯃꯇꯧꯗꯤ ꯀꯃꯥꯏ ꯇꯧꯏ ꯃꯁꯛ ꯃꯇꯧꯒꯤ ꯋꯥꯗꯤꯅꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯏꯆꯦ ꯈꯨꯐꯖ ꯑꯃꯅꯤ ꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯃꯃꯥꯡꯗꯅꯦ ꯃꯥꯅ ꯌꯥꯈꯤꯗ꯭ꯔꯤꯗꯣ ꯃꯁꯛꯇꯅꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯌꯥꯔꯒ ꯑꯣ ꯍꯟꯗꯛꯀꯤꯗꯤꯅꯦ ꯏꯆꯦ ꯃꯁꯛꯁꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯃꯁꯛꯇꯩ ꯀꯩꯗꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯁꯨꯔꯦ ꯁꯨꯔꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯍꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯄꯥꯎꯁꯦ ꯑꯗꯨ ꯏꯆꯦ ꯑꯩꯈꯣꯏ ꯊꯔꯣꯕꯨ ꯂꯩꯇ꯭ꯔꯣ ꯑꯣ ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯏꯆꯦ ꯀꯧꯊꯣꯔꯛꯀꯦ ꯇꯣꯝꯕꯤꯗꯣ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯃꯥ ꯕꯦꯃꯥ ꯊꯔꯣ ꯅꯟꯗꯣꯆꯥ ꯊꯣꯏꯕꯤ ꯂꯥꯛꯏꯅꯦꯍꯦ ꯃꯄꯥꯟꯁꯤꯗ ꯑꯝꯇ ꯊꯣꯔꯛꯎꯅꯦ ꯊꯔꯣꯁꯨ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯥ ꯇꯣꯝꯕꯤꯗꯣ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯔꯣꯁꯦ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯐꯖꯩ ꯑꯗꯨꯅꯕꯨ ꯂꯤꯔꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯅꯔꯤꯕꯅꯤ ꯑꯗꯨꯅꯤ ꯄꯥꯝꯅꯕꯅꯤ ꯑꯗꯨꯒ ꯏꯆꯦ ꯑꯩꯈꯣꯏ ꯊꯔꯣꯁꯦ ꯃꯋꯥꯗꯤ ꯌꯥꯝꯅ ꯄꯦꯠꯂꯤ ꯑꯗꯨꯅꯅꯤꯅꯦ ꯊꯣꯏꯕꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯤꯔꯒ ꯂꯩꯔꯤꯁꯦ ꯃꯥꯅꯦ ꯏꯆꯦ ꯇꯟꯖꯥꯗꯨꯗ ꯊꯔꯣꯁꯨ ꯊꯣꯔꯛꯇꯨꯅ ꯏꯟꯗꯣꯝꯆꯥ ꯑꯩꯗꯤ ꯂꯥꯛꯄꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯨ ꯏꯃꯨꯡꯗ ꯐꯤꯔꯣꯟ ꯈꯔ ꯊꯨꯞꯆꯤꯜꯂꯝꯕꯅꯦ ꯏꯟꯗꯣꯝꯆꯥ ꯂꯥꯛꯑꯣ ꯁꯤꯗ ꯏꯟꯗꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯀꯩ ꯋꯥꯔꯤꯅꯣ ꯏꯟꯗꯣꯝꯆꯥ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯑꯁ ꯅꯨꯄꯥꯒꯤ ꯋꯥ ꯑꯣꯏꯔꯦ ꯅꯨꯄꯥꯒꯤ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯋꯥꯅꯣ ꯑꯣꯏꯗꯣꯏꯁꯤꯕꯣ ꯀꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯏꯟꯗꯣꯝꯆꯥ ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯦ ꯃꯤꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯃꯤꯗꯤ ꯌꯥꯝ ꯐꯩ ꯃꯇꯣꯝꯇꯅꯤ ꯄꯣꯛꯏꯁꯦ ꯑꯗꯨꯒꯅꯦ ꯂꯧꯁꯤꯡꯒꯁꯦ ꯄꯩꯗꯅ ꯂꯩꯈ꯭ꯔꯕ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯃꯃꯥ ꯃꯄꯥꯅ ꯃꯧ ꯊꯤꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯑꯩꯅ ꯈꯪꯕ ꯂꯩꯁꯥꯕꯤ ꯂꯩ ꯍꯥꯏꯗꯅ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯍꯧꯗꯣꯔꯛꯏꯅꯤ ꯅꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯅꯕꯨ ꯌꯥꯔꯦ ꯍꯥꯏꯔꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤ ꯎꯅꯅꯕ ꯏꯟꯗꯣꯝꯆꯥꯅ ꯁꯤꯜꯂꯛꯑꯗꯧꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯌꯥꯅꯔꯗꯤ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯛꯄ ꯌꯥꯔꯦ ꯌꯦꯡꯊꯣꯛꯄꯕꯨꯗꯤ ꯌꯥꯏ ꯏꯟꯗꯣꯝꯆꯥ ꯍꯩ ꯊꯦꯡꯕꯨ ꯊꯦꯡꯅꯔꯨꯔꯕꯗꯤꯅꯦ ꯅꯪꯁꯨ ꯑꯗꯨꯝ ꯄꯥꯝꯃꯗꯕꯅꯤ ꯑꯗꯨꯗ ꯏꯅꯝꯃ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯃꯃꯥꯡꯗꯁꯨ ꯐꯩꯌꯦꯅ ꯍꯥꯏ ꯑꯗꯨꯒ ꯍꯦꯛꯇ ꯌꯥꯔꯝꯗꯦ ꯐꯩ ꯐꯕꯗꯤ ꯂꯣꯏꯅ ꯐꯕꯅꯤ ꯅꯪꯅ ꯄꯥꯝꯖꯗ꯭ꯔꯒ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯃꯁꯛꯇꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯑꯣ ꯃꯁꯛꯀꯤ ꯋꯥꯗꯤ ꯈꯨꯐꯖ ꯑꯃꯅꯤ ꯃꯃꯥꯇꯣꯝꯕꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯃꯁꯛꯇꯤꯅꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯅꯤ ꯃꯃꯥꯡꯒꯤꯗꯧꯅ ꯔꯥꯁꯤ ꯂꯩꯕꯗꯤ ꯅꯠꯇꯦꯀꯣ
ꯍꯣ ꯅꯠꯇꯦ ꯐꯖꯩ ꯍꯥꯏꯕꯅꯤ ꯅꯪ ꯎꯔꯒ ꯈꯪꯒꯅꯤꯁꯦ ꯑꯗꯣ ꯃꯤꯗꯤ ꯉꯧꯕ꯭ꯔꯣ ꯃꯨꯕ꯭ꯔꯣ ꯃꯤꯗꯤ ꯃꯨꯗꯦ ꯀꯨꯆꯨ ꯀꯨꯂꯩꯗꯒꯤꯅꯦ ꯈꯔ ꯄꯥꯟꯊꯣꯛꯏ ꯅꯨꯄꯥꯗꯗꯤꯅꯦ ꯉꯧꯕ ꯉꯧꯃꯟꯈ꯭ꯔꯦ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯅꯦ ꯑꯐꯕꯅꯦ ꯍꯥꯏꯔꯤ ꯏꯟꯗꯣꯝꯆꯥꯅ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤꯅꯦ ꯑꯩ ꯎꯅꯅꯕ ꯃꯇꯝ ꯁꯤꯜꯂꯛꯑꯒꯦꯀꯣ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯝ ꯑꯍꯟꯅꯣ ꯑꯍꯟ ꯅꯠꯇꯦꯗ ꯅꯪꯉꯣꯟꯗꯒꯤꯅꯦ ꯆꯍꯤ ꯑꯃ ꯃꯌꯥ ꯇꯝꯕ ꯍꯟꯒꯅꯤ ꯑꯁ ꯆꯍꯤ ꯑꯃ ꯍꯥꯏꯕ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯑꯩꯗꯤ ꯂꯣꯡꯒꯥꯁꯦ ꯀꯌꯥ ꯄꯥꯝꯗꯦꯅꯦ ꯍꯩꯃꯥ ꯆꯍꯤ ꯑꯃ ꯍꯜꯂꯤꯗꯨꯗꯤ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯍꯟꯗꯕꯒꯨꯝꯕꯅꯤ ꯂꯣꯏꯅ ꯌꯥꯔꯕꯁꯤꯗ ꯆꯍꯤ ꯈꯛꯇꯒꯤ ꯀꯔꯤꯅꯣ ꯊꯥꯔꯣ ꯅꯪꯕꯣ ꯏꯟꯗꯣꯝꯆꯥ ꯑꯩ ꯍꯣꯔꯦꯟ ꯃꯨꯟꯅ ꯑꯝꯇ ꯈꯟꯈꯤꯒꯦ ꯍꯩꯃꯥ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯉꯁꯤ ꯃꯨꯟꯅ ꯈꯜꯂꯒ ꯍꯌꯦꯡꯗꯣ ꯍꯥꯏꯗꯤ ꯍꯥꯏꯔꯛꯎꯀꯣ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯑꯐꯕ ꯅꯨꯄꯥꯅꯤ ꯅꯥꯟꯊꯣꯛꯍꯜꯂꯣꯏꯁꯤꯀꯣ ꯊꯣꯏꯕꯤ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯊꯣꯏꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯠꯇꯦ ꯌꯥꯔꯦ ꯎꯅꯔꯒꯦ ꯀꯣꯛ ꯍꯥꯏꯈꯤꯕ ꯀꯩꯗꯧꯒꯦ ꯑꯩꯁꯨ ꯍꯌꯦꯡ ꯍꯥꯏꯒꯦꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯃꯔꯩ ꯃꯔꯥ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯅꯪꯒꯤꯗꯣ ꯑꯁ ꯏꯃꯥ ꯑꯐꯕ ꯅꯨꯄꯥꯗꯣ ꯅꯥꯟꯊꯣꯛꯍꯟꯒꯨꯝꯁꯤ ꯅꯪ ꯃꯁꯛꯇꯣ ꯌꯥꯝꯅ ꯌꯦꯡꯕꯗꯥꯏꯅꯦ ꯃꯁꯛꯁꯨ ꯐꯖꯩ ꯍꯥꯏꯔꯤ ꯌꯥꯔꯦꯗꯅ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯗꯣ ꯂꯣꯏ ꯌꯥꯔꯤꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯗꯨꯗꯅꯦ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯂꯦꯡꯒꯥ ꯄꯥꯝꯗꯦ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯟꯕ ꯄꯥꯝꯃꯤ ꯀꯔꯤꯅꯣ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯉꯥꯡ ꯄꯥꯝꯗꯦ ꯍꯥꯏꯕ ꯍꯩ ꯅꯨꯄꯤꯅ ꯍꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯨꯝ ꯄꯥꯟꯅꯔꯤ ꯃꯣꯏꯅꯤꯗꯅ ꯏꯃꯥ ꯑꯩꯗꯤ ꯇꯜꯂꯦ ꯑꯗꯣ ꯅꯪꯅ ꯍꯟꯕꯗꯤ ꯅꯠꯇꯦꯗꯅ ꯅꯨꯄꯥꯗꯨꯅ ꯑꯃꯗꯤ ꯍꯜꯂꯤꯗꯅ ꯑꯗꯨꯗꯤꯅꯦ ꯍꯟꯗꯕꯒꯨꯝꯕꯅꯤꯗ ꯍꯩꯃꯥ ꯑꯃꯈꯛ ꯍꯟꯕꯗꯨꯕꯨ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯀꯩꯅꯣ ꯆꯍꯤ ꯍꯟꯕ ꯍꯟꯗꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯅꯨꯄꯥ ꯑꯐꯕꯗꯣ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯐꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯅꯨꯄꯥ ꯅꯨꯄꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯍꯥꯏꯁꯦ ꯍꯌꯦꯡ ꯈꯠꯅꯔꯁꯨ ꯆꯩꯅꯔꯁꯨ ꯆꯞ ꯃꯥꯟꯅꯗꯣꯏꯕ ꯑꯍꯟꯕ ꯑꯃ ナꯏꯔꯔꯣꯏ ꯑꯩꯅ ꯁꯥꯎꯔꯛꯄꯗꯁꯨ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯇꯞꯊꯔꯔꯣꯏ ꯆꯞ ꯃꯥꯟꯅꯅ ꯐꯤꯡꯒꯠꯅꯗꯣꯏꯕ ꯑꯗꯨꯗꯗꯤ ꯀꯩꯗꯧꯔꯦ ꯏꯃꯨꯡ ꯀꯥꯏ ꯁꯤꯗꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯑꯍꯜ ꯑꯣꯏꯁꯤꯟꯕꯒꯤ ꯆꯥꯡꯁꯦ ꯅꯨꯄꯥꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯌꯦꯡ ꯏꯆꯥ ꯌꯥꯎꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯑꯉꯥꯡ ꯃꯥꯜꯂꯒ ꯑꯩꯅ ꯍꯟꯅꯨꯕꯤ ꯃꯥꯟꯗꯣꯏꯕ ꯃꯇꯝꯗꯨꯗꯗꯤꯅꯦ ꯃꯥꯁꯨ ꯑꯉꯥꯡ ꯃꯥꯟꯕ ꯅꯨꯄꯤ ꯀꯣꯏꯅꯤꯡꯉꯛꯑꯅꯤ ꯑꯗꯨꯗꯤ ꯏꯃꯨꯡ ꯑꯗꯨꯝ ꯀꯥꯏꯔꯦ ꯍꯩ ꯀꯥꯏꯗꯩ ꯋꯥꯅꯣ ꯃꯁꯤꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯑꯩꯅ ꯍꯟꯅꯨꯔꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯟꯈꯤꯕꯅꯤꯅ ꯆꯞ ꯃꯥꯟꯅꯩꯗꯅ ꯃꯥꯁꯨ ꯑꯩꯁꯨ ꯍꯟꯅꯨꯕꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯂꯤꯔꯕ ꯅꯪꯉꯣꯟꯗꯒꯤ ꯍꯟꯕ ꯑꯍꯜ ꯑꯣꯏꯕ ꯑꯃꯨꯛ ꯄꯥꯝꯃꯤꯕꯅꯤꯅꯦ ꯌꯥꯝ ꯅꯠꯇ꯭ꯔꯁꯨ 3-4 ꯍꯜꯂꯗꯤ ꯐꯩꯗꯅ ꯅꯪꯅꯦ ꯅꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯐꯪꯉꯨꯕ ꯅꯪ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯃꯟꯗꯅ ꯐꯪꯗ꯭ꯔꯕꯅꯤ ꯆꯤꯟꯗꯨꯝꯒꯤꯅꯕ ꯑꯗꯨꯝ ꯍꯥꯏꯅꯤꯕ ꯀꯗꯥꯏꯗꯒꯤ ꯐꯪꯗꯣꯔꯤꯒꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯈꯟꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯃꯥ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯨꯟꯅ ꯈꯟꯒꯗꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯈꯨꯈꯟꯁꯤꯗꯤ ꯌꯥꯔꯦ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯑꯃꯨꯛꯄꯨ ꯁꯣꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯏꯆꯥꯅ ꯋꯥꯈꯟ ꯇꯥꯃꯟꯗꯅ ꯍꯅꯨꯕꯤ ꯑꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯣ ꯍꯅꯨꯕꯤ ꯅꯪ ꯇꯥꯅꯤꯡꯗꯦꯍꯦ ꯏꯃꯥ ꯅꯪꯅꯦ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯌꯥꯔꯔꯣꯏ ꯇꯜꯂꯦ ꯏꯃꯥ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯣ ꯑꯝꯇꯁꯨ ꯎꯅꯔꯔꯣꯏ ꯎꯅꯔ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩꯅ ꯄꯥꯝꯗ꯭ꯔꯒꯕꯨ ꯇꯣꯛꯑꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯣ ꯊꯔꯣ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯝꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯇꯣꯝꯕꯤ ꯁꯥꯎꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯍꯥꯏꯔꯨꯔꯁꯨ ꯑꯃꯠꯇ ꯂꯧꯗꯦꯕꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯨ ꯍꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ ꯅꯆꯦ ꯃꯌꯨꯝ ꯄꯥꯟꯕꯒꯤꯅꯤ ꯑꯁ ꯅꯨꯡꯇꯤꯒꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯃꯟꯗꯅ ꯑꯩꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯗꯤ ꯇꯥꯅꯤꯡꯗꯦꯗꯅ ꯅꯆꯦꯁꯤꯗꯤ ꯇꯥꯕ ꯉꯝꯃꯤ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯕ ꯉꯝꯃꯤ ꯇꯣꯝꯕꯗ ꯅꯣꯛꯏ ꯇꯣꯝꯕꯤꯅ ꯁꯥꯎꯅꯤꯡꯅꯤꯡꯉꯩꯁꯤꯗꯅꯦ ꯑꯝꯇ ꯅꯣꯛꯂꯛꯀꯅꯨ ꯆꯠꯂꯣ ꯅꯣꯛꯅꯤꯡꯉꯛꯄ ꯏꯃꯥ ꯃꯀꯣꯛꯁꯤꯗ ꯀꯔꯤꯕꯨ ꯈꯜꯂꯒ ꯂꯩꯕꯅꯣ ꯈꯪꯗꯦꯅꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯐꯥꯎꯕ ꯃꯆꯥ ꯂꯣꯏꯅ ꯆꯥꯎꯅꯈ꯭ꯔꯦ ꯍꯥꯏꯒꯨꯝꯃꯗꯅ ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯌꯨꯝ ꯄꯥꯟꯕꯗꯤ ꯌꯥꯔꯕꯅꯤ ꯇꯧꯔꯤꯁꯦ ꯃꯥꯗ ꯉꯥꯡꯅꯕꯗ ꯑꯩꯅꯦ ꯁꯤꯕꯅ ꯍꯥꯜꯂꯗꯕꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯏꯅꯦ ꯏꯇꯩꯃ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯕꯨ ꯑꯝꯇ ꯄꯥꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯏꯆꯦꯕꯣ ꯄꯥꯝꯗꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯑꯗꯨꯁꯨ ꯑꯐꯕ ꯉꯥꯛꯇꯅꯤ ꯐꯠꯇꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯁꯨ ꯄꯥꯝꯗꯦ ꯑꯐꯕꯁꯤꯡꯗꯨꯗꯤ ꯏꯆꯦꯅ ꯀꯔꯤꯒꯤ ꯄꯥꯝꯗ꯭ꯔꯤꯕ
ꯑꯣ ꯑꯃꯨꯛꯅꯅꯦ ꯃꯁꯛ ꯊꯤ ꯍꯥꯏ, ꯑꯃꯨꯛꯅ ꯃꯨꯏ ꯍꯥꯏꯅ ꯇꯣꯛꯀꯅꯤ, ꯑꯃꯨꯛꯅꯅꯦ ꯂꯤꯃꯜꯂꯦ ꯍꯥꯏꯅꯤ, ꯑꯃꯨꯛꯅ ꯂꯤꯛꯃꯜꯂꯦ ꯑꯗꯒꯤꯗꯤꯅꯦ ꯑꯃꯨꯛꯅ ꯃꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏ. ꯃꯥꯅ ꯃꯔꯝ ꯄꯤꯗꯅ ꯇꯣꯛꯏꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯈ꯭ꯔꯦ. ꯏꯆꯦꯅ ꯃꯔꯝ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯅꯨꯄꯥ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯗ꯭ꯔꯣ? ꯑꯣ ꯃꯔꯝ ꯄꯤꯔꯔꯣꯏ, ꯂꯣꯏꯅꯃꯛꯇ ꯌꯥꯔꯦ ꯈꯟꯅ ꯄꯤꯅꯤ. ꯑꯗꯨꯁꯨꯅꯦ ꯑꯗꯨꯝ ꯀꯗꯥꯏꯗꯒꯤꯅꯣ ꯑꯁꯣꯏꯕ ꯑꯃ ꯄꯨꯊꯣꯔꯛꯏ. ꯂꯨꯔꯤꯅꯦ ꯑꯗꯨꯗꯤ. ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯁꯦꯝꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯑꯣꯏꯔꯕꯗꯤꯅꯦ ꯇꯥꯞ ꯇꯥꯞ ꯂꯥꯛꯈ꯭ꯔꯅꯤ. ꯈꯪꯖꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯁꯦꯝꯕ ꯍꯧꯔꯛꯄ ꯅꯨꯄꯥꯁꯤꯡꯕꯨ ꯅꯨꯄꯤ ꯊꯤꯅꯕ ꯐꯅꯌꯥꯝ ꯌꯥꯎꯈ꯭ꯔꯦꯅꯦ. ꯏꯃꯥ, ꯑꯩ ꯏꯃꯨꯡ ꯆꯪꯉꯒꯦ. ꯅꯣꯏ ꯋꯥꯔꯤꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ. ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯥꯏ ꯃꯑꯣꯡꯁꯤꯗ ꯀꯅꯥꯅ ꯅꯨꯄꯥ ꯁꯦꯝꯅꯤꯡꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯗꯨꯝ ꯂꯤꯔꯒ ꯂꯩꯕ ꯇꯥꯕꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕꯤꯒ ꯊꯣꯏꯕꯤꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯣꯝꯕꯤꯅ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ. ꯑꯩꯅꯁꯨ ꯉꯔꯥꯡ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯝꯃꯤꯕ. ꯑꯣ ꯅꯪ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯑꯗꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨꯅꯦ. ꯑꯗꯨꯕꯨ ꯌꯥꯗꯦ. ꯅꯨꯄꯥ ꯑꯐꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦ. ꯑꯗꯨꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯦ. ꯑꯩꯈꯣꯏ ꯊꯔꯣꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯗꯦ, ꯋꯥꯈꯜ ꯈꯟꯕ ꯌꯥꯝꯅ ꯋꯥꯠꯂꯦ. ꯑꯣ ꯃꯥ ꯉꯥꯡꯅꯕꯗꯅꯦ ꯆꯤꯟꯒꯥꯁꯦ ꯀꯣꯡꯒꯣꯟ ꯀꯥꯔꯒ ꯇꯣꯛꯏ. ꯃꯃꯥꯡꯗꯁꯨ ꯂꯣꯏꯅ ꯐꯔꯒ ꯃꯁꯛ ꯊꯤ ꯍꯥꯏꯅ ꯌꯥꯗꯕ. ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯣꯏꯅ ꯐꯕ, ꯃꯁꯛꯁꯨ ꯐꯖꯔꯤꯕ ꯁꯤꯟꯕꯤꯔꯤ. ꯑꯗꯨꯒ ꯆꯍꯤ ꯑꯃ ꯈꯦꯠꯅꯕꯒꯤ ꯄꯥꯝꯗ꯭ꯔꯤꯕ. ꯑꯗꯨꯅꯤ ꯑꯣꯟꯊꯣꯛꯄ ꯂꯩꯁꯥꯕꯤꯅꯤꯗ. ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯐꯪꯈꯤꯗ꯭ꯔꯥꯕ? ꯐꯪꯉꯔꯣꯏ ꯐꯪꯉꯔꯣꯏ. ꯃꯥꯒꯤ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤꯅꯦ ꯐꯪꯉꯔꯣꯏ. ꯈꯪꯗ꯭ꯔꯦꯗ ꯊꯣꯏꯕꯤ, ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏꯗ. ꯅꯨꯄꯥꯗꯨꯗꯤꯅꯦ ꯃꯤꯒꯤ ꯅꯨꯄꯤꯅ ꯃꯌꯥ ꯑꯣꯏꯖꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ. ꯃꯥꯅ ꯈꯟꯗꯣꯛꯈ꯭ꯔꯤꯁꯦ ꯅꯨꯄꯥ ꯀꯌꯥꯗꯤ ꯁꯨꯔꯦ ꯌꯦꯡꯉꯨ. ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ. ꯃꯉꯣꯟꯗꯅꯦ ꯅꯤꯡꯉꯥꯏ ꯐꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ, ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕ. ꯃꯥꯅꯤ ꯀꯣꯟꯅ ꯊꯪꯗꯅꯦ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯨ. ꯑꯗꯨꯅꯤꯅꯦ. ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯤꯁꯤꯟꯈ꯭ꯔꯕꯗꯤꯅꯦ ꯀꯅꯥꯝꯇꯅꯁꯨ ꯄꯥꯝꯕꯤꯔꯔꯣꯏ. ꯑꯣ ꯃꯗꯨ ꯇꯥꯅꯅꯕꯅꯤ ꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯊꯣꯏꯕꯤ. ꯃꯇꯝꯗꯨꯗꯗꯤ ꯃꯥꯅ ꯅꯨꯄꯥ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯁꯨꯅꯦ ꯑꯃꯠꯇ ꯂꯩꯔꯔꯣꯏ. ꯍꯣ ꯆꯩꯅꯥ ꯐꯪꯉꯒ ꯈꯪꯒꯗꯕꯅꯤ. ꯐꯔꯦ ꯏꯆꯦ, ꯑꯩꯁꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ, ꯆꯠꯅꯅꯕ ꯇꯧꯔꯒꯦ. ꯍꯣ ꯍꯣꯏ, ꯆꯠꯂꯦꯀꯣ ꯏꯆꯦ. ꯑꯁꯨꯝꯅ ꯊꯣꯏꯕꯤꯗꯨ ꯆꯠꯈ꯭ꯔꯦ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯊꯔꯣꯗꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯥꯡꯒꯣꯟꯗꯅꯤ ꯇꯣꯝꯕꯤꯗꯨ ꯐꯝꯗꯨꯅ ꯂꯩ. ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯅ, ꯀꯩꯅꯣ ꯏꯃꯥ, ꯑꯗ ꯁꯨꯝ ꯎꯡꯉꯒ ꯐꯝꯃꯒ ꯂꯩꯗꯨꯕꯣ? ꯐꯝꯅꯤꯡꯗꯅ ꯐꯝꯃꯤꯕ. ꯑꯁ ꯏꯃꯥꯁꯤꯗꯤꯕ. ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯁꯥꯎꯔꯅꯨꯁꯦ. ꯏꯃꯥꯅ ꯏꯆꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯅ ꯌꯥꯝ ꯄꯥꯈꯠꯄꯗꯣ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯦꯗꯅ. ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯊꯣꯏꯕꯤ ꯆꯪꯂꯛꯂꯝꯃꯤ. ꯇꯣꯝꯕꯅ, ꯇꯨ ꯏꯅꯣꯝꯆꯥ ꯊꯣꯏꯕꯤꯁꯨ ꯂꯥꯛꯏ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ. ꯇꯣꯝꯕꯤꯅ, ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯣ, ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯃꯨ. ꯊꯣꯏꯕꯤꯁꯨ ꯐꯝꯗꯨꯅ, ꯑꯩꯁꯦ ꯉꯔꯥꯡꯅ ꯆꯪꯉꯛꯇꯧꯗꯣ ꯏꯄꯥꯝꯂꯣꯝꯗ ꯂꯦꯛꯇꯨꯅ ꯂꯩꯕꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ. ꯑꯩꯁꯨꯅꯦ ꯉꯔꯥꯡ ꯅꯪ ꯂꯥꯛꯇꯦꯅ ꯍꯪꯕꯅꯤ. ꯅꯄꯥꯝꯂꯣꯝꯗ ꯂꯩꯈꯤ ꯍꯥꯏꯕ. ꯊꯔꯨꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ. ꯅꯨꯄꯥ ꯃꯌꯨꯝꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯆꯦ? ꯅꯨꯄꯥ ꯃꯌꯨꯝꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ. ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯗꯅ, ꯏꯪꯈꯣꯜꯒ ꯆꯥꯎꯔꯒ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯕ ꯏꯃꯨꯡ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯀꯩꯅꯣ, ꯍꯌꯦꯡ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯅꯤ. ꯑꯗꯨꯕꯨꯗꯤ. ꯅꯨꯄꯥꯗꯣ ꯃꯥꯒ ꯈꯪꯅꯖꯕ꯭ꯔꯣ? ꯅꯠꯇꯦ, ꯀꯃꯥꯏꯅ ꯈꯪꯅꯔꯤꯖꯥꯠꯅꯣꯕ? ꯑꯗꯨ ꯂꯩꯕꯗꯨꯅꯅꯤꯗꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕꯗ ꯃꯥꯅ ꯌꯥꯗ꯭ꯔꯤꯗꯣ. ꯑꯣ ꯑꯋꯥꯡꯒꯤꯅꯦ ꯏꯅꯦ ꯑꯌꯤꯡꯕꯤꯅ ꯁꯦꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯍꯟꯗꯨꯅ, ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏꯅ ꯁꯦꯝꯕꯗ ꯌꯥꯗ꯭ꯔꯒ ꯏꯅꯦ ꯑꯌꯤꯡꯕꯤꯅ ꯁꯦꯝꯕꯗꯨꯅ ꯌꯥꯔꯝꯃꯤꯕ. ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯁꯥꯅꯕꯨ ꯄꯥꯝꯖꯔꯗꯤ. ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯔꯨꯕ ꯍꯥꯏꯕꯗꯣ ꯊꯣꯛꯑꯝꯃꯅꯤ. ꯑꯩꯗꯤ ꯀꯌꯥꯗ ꯍꯔꯥꯎꯔꯨꯔꯦ ꯃꯥꯅ ꯆꯦꯜꯂꯦ ꯍꯥꯏꯕ パウ ꯇꯥꯕꯗꯨꯗ. ꯑꯁ ꯑꯩꯗꯤꯅꯦ ꯍꯔꯥꯎꯐꯝꯒ ꯈꯪꯗꯦꯗ. ꯑꯣ ꯍꯧꯅꯁꯥꯅꯦ ꯑꯗꯨꯗꯤ ꯏꯆꯦ. ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗꯅ ꯏꯆꯥꯁꯦ ꯂꯤꯈꯤꯒꯗ꯭ꯔꯥ, ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯄ. ꯑꯗꯨꯒ ꯍꯧꯖꯤꯛꯅꯅꯦ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯅꯤ. ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯅꯤ ꯍꯥꯏꯗꯨꯅꯅꯦ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯗꯣꯏꯅꯤ. ꯆꯠꯈꯤꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯕ, ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅꯤꯅ. ꯇꯣꯝꯕꯤꯗꯨ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯂꯩ. ꯊꯣꯏꯕꯤ ꯋꯥ ꯃꯈꯥ ꯇꯥꯗꯨꯅ, ꯑꯩꯈꯣꯏ ꯊꯔꯣꯅ ꯈꯟꯕ ꯑꯣꯏꯔꯗꯤꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯒꯅꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯃꯔꯣꯏ. ꯀꯗꯥꯏꯗꯒꯤꯅꯣꯗ ꯊꯣꯏꯕꯤ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯅꯨꯄꯥꯗꯣ ꯆꯍꯤ 50 ꯁꯨꯔꯦ. ꯍꯥ? ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯁꯨ ꯑꯩ ꯏꯌꯥꯒ ꯑꯣꯏꯅꯤꯡꯗꯦꯗ.
ꯀꯩꯅꯣ ꯏꯆꯦ ꯑꯁꯦꯡꯕꯔꯣ ꯑꯗꯨꯕꯣ ꯃꯌꯥꯝꯅ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯑꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯗꯨꯅꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯥꯅ ꯈꯜꯂꯤꯕ ꯅꯨꯄꯥ ꯈꯨꯈꯟꯗꯨꯒ ꯑꯗꯨꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯈꯨꯈꯟꯗꯨꯒ ꯇꯧꯊꯣꯔꯛꯏꯁꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯑꯗꯣ ꯏꯆꯦ ꯅꯨꯄꯥꯗꯣ ꯄꯥꯈꯪꯂꯣ ꯅꯨꯄꯤ ꯊꯤꯕ꯭ꯔꯣ ꯅꯨꯄꯥꯗꯨꯕꯨꯗꯤ ꯄꯥꯈꯪꯅꯤꯅꯤ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯈꯤꯇꯪ ꯐꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯥꯕꯨ ꯆꯍꯤꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯈꯪꯅꯔꯤꯔꯣ ꯑꯣ ꯆꯍꯤꯗꯣ ꯂꯣꯠꯂꯦ ꯅꯨꯄꯥꯗꯨꯅ ꯍꯣꯏꯅꯦ ꯈꯪꯅ ꯈꯪꯅꯗꯤ ꯇꯧꯔꯣꯏꯕ ꯑꯣ ꯑꯗꯨꯕꯨꯅꯦ ꯊꯣꯏꯕꯤ ꯅꯨꯄꯥꯗꯨꯅ ꯐꯅ ꯂꯣꯠꯂꯕꯁꯨ ꯁꯛꯐꯝ ꯑꯗꯨꯗꯗꯤ ꯈꯪꯐꯝ ꯊꯣꯛꯏꯗꯅ ꯆꯨꯝꯃꯦ ꯏꯆꯦ ꯌꯥꯝ ꯂꯥꯏꯅ ꯈꯪꯐꯝ ꯊꯣꯛꯏ ꯐꯅ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯩꯈꯣꯏ ꯊꯔꯣꯁꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯑꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯕ ꯅꯨꯄꯥ ꯈꯟꯗꯨꯅ ꯂꯥꯛꯏꯕꯁꯦ ꯍꯅꯨꯕꯁꯤꯗ ꯇꯥꯅꯅꯕ ꯑꯣꯏꯔꯦꯗꯅ ꯍꯣꯏ ꯏꯆꯦ ꯍꯅꯨꯕꯁꯦ ꯐꯪꯅꯅꯕ ꯇꯥꯔꯦꯗꯅ ꯄꯦꯜꯂꯕꯅꯤꯗ ꯊꯣꯏꯕꯤ ꯑꯩꯗꯤ ꯏꯆꯦ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨꯗ ꯑꯩꯈꯣꯏ ꯊꯔꯣꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤꯅ ꯈꯟꯇꯣꯛꯑꯁꯤ ꯀꯩꯗꯧꯅꯤ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯃꯔꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯕ ꯑꯁꯤꯗ ꯂꯨꯍꯣꯡꯕꯤꯕ ꯇꯥꯔꯦꯗꯅ ꯍꯣ ꯂꯤꯃꯜꯂꯕꯁꯨꯅꯦ ꯃꯊꯣꯡ ꯆꯥꯕ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯊꯔꯣꯁꯨ ꯆꯍꯤ 50 ꯁꯨꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯂꯝ